Manipur asi India ASEAN anigi crossroad ta leiba India gi awang nungpok thangmada leiba state amani China ga su yamna nakna na strategic oiba location da leibani India na ASEAN ga threat taunabada Manipur na land bridge oiribani ASEAN connectivity network ta yenglagasu Japan jauna Southeast Asian laibak tarana India phawraga Middle East jauna samnagadoriba Asian Highway number 1 amasung number 2 amasung Trans Asian Train Network na samduna chatkigidawba mafamdu Manipur ni lambi asi thairaga hongtokpa yaba mafamsu leite nomthaki lambi dasu China Japan Hanoi Mandalena India ga samnabadasu Imphal na khwaidagi samba lambi du oiri century asida khwaidagi khongjenjang na economic growth leiriba Malemna century asi ASEAN S oini haina khanariba South Central amadi East Asia ge laibak sing asi India na trade partner ama oigi haiba taragadi Manipur hundoklamba sugya yararoi masigi maramdi Manipur yaudaba kangphan gi lambi singda pochai amadi mi puthok pusin dawbagi lambi amata leite asuk yamna security amadi business ki damakta hundoklamba sugya mak yararoi daba maphamsi India na ning tamba chahi humdraga taruk phajidlaba matam amadi Manipurna India ra tinba chahi humdraga mari pharba matam masi phawbada phajaba masak thokpa lengak lon ama phawba ngasi phawba uba phangdri Manipur gi matangda singthaba yaba thabak natraga India oneness oibagi mieng amata uba phangdri asumna India gi geopolitics ta asuk yamna maru oikhraba state ama oiriba Manipur bu ngasi phawbada central lengak asina mirai biraga lagli India na malemda sakti leiba leibak ama oinaba hotnabada Southeast Asia gi leibak tara asiga mari phaba darkar oiri maram asinani India lengak asina Act East policy haiduna Southeast Asia gi leibak singa lambi phawna duna trade partner ama oinaba haujikan hotnariba asini masida China na Southeast Asia laibak sing asida nongmagi ithil piba hengalakpana maram oiraga India na yamna chawraba challenge kaya amasu mayok nari tasengna India na Southeast Asia gi laibak sing asiga threat tonaduna mari phagat ki hairabadi Manipurna gateway soidana oiraktabi yararoi haibadi Manipurna commercial center ama oiraktuna Hong Kong Singapore ga sangdamnaba yana nongmadi soidana thuna yangna chawkhalakadai asigumba mayam asi India lengakna khangna una Manipur gi irang asibu nathairaga thambiri irang asibu loisinaba ngasi phawba hotnaba leitri thokliba irang asi loisinaba nakan anigi marakta nongmai kapnariba sing asi lephan madarkar oi state lengakna ngamdrabasu central lengak asina yamna komna ngamgani masigi damakta center da mari leinaba mantri singda taknaba mathau tai taknaba hairaga sumna khaktangi maming khaki oina taknabadi oiroi lengak asi thugairage haina muknagadabani tauge khallabadi BJP da leigiba MLA sing amasung mantri pumnamak atopa party amada punsinjarage march tawjarage haina central lengak tiki hengadabani aduga miya marakta thajanaba puraknabagi damakta highway animakta apanba amata pidana free oina athingma pumba lauthokpa chachariba gari pumbada makhal amatagi disturb tawbidaba Mahi masing tamba ana layeng sana thaknaba hidak langthak marang kaina phanghanba hairiba wafam ahum asi athuba matamda tawba taragadi masi mai paklagadi tha kharagi matungda leiriba irang asi khara makai pharakpasu yai khudingmak asi tawna khwaidagi maru oiriba asi long term plan da chingtam anigi marakta naha singna khana jainaba yaudana santi oina nungaina lehonaba tawdaba yadaba khongthang khara akhoina paikhatpa yai masigi khongthang singi manungda ahanmada maru oina Manipurgi mafam khudimakta NRC paksana chatna hanba ani subada war on drugs makhata na chathaba loina na ngamphai lansinduna purakpa nongmai maru bomna chingba ngamliba makhai phaba ahum subada India gi Sangbidan gi article 3 da Manipur ngamphai kaidanaba condition ama thambiba masigi damakta leiriba lengak pasing asina yamna kanna honnaba darkar oiri Mari subada district reorganization committee ama siamba masina district khara semdok sadokpa mathau tai Kangpokpi district hana selected area development administrative region haina khangnaramba asi
चिंगी रिजार्व नत्तबनिना मैतैगिसु नागागिसु लौथोक्तुना तुंग कोइना वाथोक ओइदनबा थंबा याय मंगा सुबदा बिष्णुपुर डिस्ट्रिक्ट चाउथोकपा तंपाक्ता लैबा सिंयागी खुलपुंबा इम्फाल ईस्ट इम्फाल वेस्ट थौबाल कक्चिंगदा पुनसिनबा तरुक सुबा असिना जिरीदा अखनबा मियेंग अमा थमदुना सेंगबत सागतपीबा अमसुंग आईआरबी बटालियन अमा थंबा मरमदी कुकी सिंगना लम असिदा मियेंग चंगबा हेलगली अरोइबदा तरेत सुबा असिना मोरे अमसुंग सुरचानपुरगी बेहियांग मफम अनि असि ललोन इतिक अमदी मितोप चंगबगी मरु ओइबा मफमसिंग ओइबनिना स्पेशल एडमिनिस्ट्रेटिव एरिया ओइना थंबा हाइबदी स्टेट लेंगाकी मखादा पुरा थंबा अते लेंगाकी मखादा लहिंदबा असिनी अदुगा अरोइबदा वाफम अमना कुकी सिंगना तालिबा तोंगानबा लेंगाक शासन अमसुंग यूनियन टेरिटरी ओइना पीबसु ओइथोकलोय यारोय मसिगी महुत्ता एडीसी असि खरा हेनबा ऑटोनोमी ओइना पीबा अमसुंग लेजिस्लेटिव काउंसिल सिंग थंबा याय मसिना चिंगी माइक्रो माइनॉरिटी सिंगी सु तुंग कोइना याइफनबा पुरकपसु ngamgani